Manipur News channel mayam botaram ustori loina naga sigi mare paw pijori anmuda KNA gi Deputy Army Chief ki mayumda sakang daba sing nongmai kapsalamne lengana suspension of operation su sana riba kuki lalolup ama oi riba kuki National Army gi Deputy Army Chief ki mayumda masakang daba kulai pai sing nongmai round kaya kapsanduna attack tatharam le hairi pawsin hai thodo asingarang ahing numidang matung pung amaga minute kunthrarom ta matamda Suchanpur gi Thengthang Matijang village da leiba mayumda thokibani thodo adu da miyoi amata so open yaukibagi paw huji phawgi oina phangba ngamdre hairi nakalamram da kuki National Army gi Deputy Chief ki mayumda sakang daba kulai pai sing nongmai kapsanduna attack chatharakiba thawong adu KLA na akanba wong da condemn torpoloyana thawong adu pangdaba amadi miki teaching sathagadaba thawong ni haina pongtorpoloyana KLA na local position thorang oina ngasidagi hona curfew chathaba horagani haina autokre makha taba update ta salai tere ki firal da khongpak na kawkiba kuki militancy gi mathakta center na kari action laguduri amuko maitegi senglaba salai tere ki firal kuki militancy na khongpak na kawgi video ama viral oirakiba adubu All Manipur United Club Organization amuko na haksina loboloyana asiguma thawong jathabda senariba kuki militancy gi mathakta center lengana karamba action loguna haiba yamna khangadabani hairi Kwakatheda leiba amuko gi office ta ngasi pangthokiba pawgi pham amada lup asigi president Phaidongja Nandol wang na hai maitei phuruk ki senglaba salai tere ki firan da kuki militancy na khongpa na kawkiba asiba phuruk asigi marakta tangdu litaba phuruk naba wari sanaba horoliba asida khuruk thanglakpa yai salai tere ki firal da khongpa na kawduna utkiba thawong aduma maitei khunaibu usitabani haina lowi thawong adumangna sahi ani pharaklaba irang asigi operation ama puruktuna tangdu litaba hanjalaknaba Ministry of Home Affairs na sinduna wari sanaba horoliba asida akaiba lakpa yai mana makha tarduna hai kukijo militancy na secularism gi wanthok nathaiduna leba asigi constitution amadi lobu thawoi usitaba amadi maitei singbu sawanaba thawoina tawani haidoi maram leite asigamba leba musa tajadaba thong asi amukona akanba mong de condemn tawi makha ta na maitei purupta sawanba amadi kaihauba thawong sing chatharlabdi masigi apapata Puma Center lengana pugadabani haina chu photoki amarama thangjing sing asi maitei singi yamna maruiba thawai moni khaliba laifam lenamani asiguma mafam asigi matangda maitei singna karigumba mawong amata da compromise tawroi maitei miyamna thangjing sing kaduna lai khurumnaba center amadi state government na security matik chana piduna ibudogi thogol Pangadabani Center Government Amarnath amadi Kedarnath Laifamlenda Lokhatkiba section thorang adumak thangjing chingda silokhoi kadabani masi punamak center na thamoi singna thabak lokhalabadi kukuki singna ayat bayawduna maitei singda lai khuramba ngomgani maitei gi senglaba Laifamlen asida maitei sangba yaroi haina kukina Lauribasi state amadi center na tumina lesilabadi leba asida constitution amasung law lei haibai wahan tok leitre takuni haina su phairoijam nandolo na makhata na pungtoki makhata update ta sajiwa jail manungda lekhidaba sanajawa misiki akanba kongjang lakadori sajiwa central jail manungda lekhidaba khurai nithobungdagi KS sanajawa gi haksang ase postmortem tawkrabasu masadi logdabagaloyana misi asigi matangda semkiba JC na miyangguloyana akanba thongjang chaksalagani hairi lekhidraba KS sanajawa gi haksang ase Jenims ki postmortem tawkiba adu mai lena Jenims tang asi pangthokiba pawgi pham amada JC gi member Y Numsitombi na pangthokiba da lekhidraba sanajawa ase state asida tholiba sahi ani pharaklaba irang asi horukpadagi leiriba state amadi central forcinga mathau tabadagi piliba masa phawba dolamba khulngakpa chatkibani lan tawringe matamdasu state forcingna su yengnaba kuki singba kiduna leiruraba matung hojikna irang khara nemtharlaba matamsida masel oiriba khulngakpa ichasinga thongna ulakpa ase yaningde lekhidraba sanajawa mang tha March ki tarik 38 da mayumdagi police na phakraba sajiwa jail da thamlakiba numit humni surakpada sibaksang oina puthorakpa asi ma oibe singna kaidoningda tumina lei tokloi ngasi JC gi mihut ama yauraga postmortem toriba asidi haksang kuina leselaklabani khudam changdam oiba yaba kaya mangkiba yabagi oithokpa leibana JC na kupna khanar matungda pangthokpani adubu asiba haksang di loroi hairi JC gi maikaidagi ngarang pung kunmarigi manungda misi asida senariba puthoknaba thaki matam adugi matung inda makhata na akanba khongjangching JC na khurai maikaida leiriba club maira pai lupsing amadi CSO singolina na akanba khongjang ya saksalagani haina su pungtoki makhata update ta kuki naha singi military training tawpham ama thugai khre
Chuchanpur District Police amati Central Security Force apunu team amana district asigi Gelmon Khulda hanglamba kuki naha singi military training tokpam ama search operation satharaba matung tukaikre official aba paw amagi matung ina district police amadi Central Security Force na lepalitna satharakpa operation sing amadi insurgency ga mari lenaba thabak thoram singi thingnaba search operation sing da masing yalo khusuklai amadi narcotic drugs in phagat pagamkre Security Force na sathagiba search operation aduda SMG carbine gun ama pistol sing magazine sing hand grenades launching tube sing ammunitions rifles blank round cartridge handset shell oina lupa lising upamapan phagat pagamkre hairi Hojik pawgi oina maroi paw pijab matang asilo jore makhada ba update kidamak maya punangai manasi luina channel asibung sibidina like amodi subscribe to biram